ngarang 25 December data natana 26 December fawase numit nini humni ase Christmas pangthop ini Christianity chatpa country sing that yamna chawna yamna harawna tayamna amati masida paisa lupa kharcha tawkriponi amarom da Russia amati Ukraine ki marakta chatharipu war asida sandaki Christmas asida kari oiki Russia asida Christmas kasi am chawna pangthopani haidi mataw asumna Ukraine da su yamna chawna Christmas ati pangthoki adupu lan ki charak sida Christmas asina lan ase post oiki bamati lan asida khara lepa khotpa ki wafam amata ukite Russia amati Ukraine ki barka chat tharipu war ase ngasi ga konana 1035 days fakrabani so masiki charak asida Russia ki site gi Christmas ki moment asida yamna sathiba strike khara tauki masipu reporters singna Christmas bombing hai Christmas bombing aduga prithvi ki mi amatana khalude thajarude sini Christmas ta su asum haina bombing taunani Russia ki site ki tawrakhiba aduga Ukraine ki site ki su tawba aduga amuk hena tawbuki plan Ukraine ki site ki hotpa Christmas ka sweng yang tana lan asida makoi taunani soknani amasung thugai kani ye khai kani habse kana thajaram destiny adubu thajada port ase oikre Christmas ta ka sungahak ta ka lep ki de war ase asum bombing tawki Russia ki site ki Ukraine da Christmas ki numit asida around 12 cities masidani hairi bombing to hankibse strike drone ama mase makhal bathel gi aduga hairi 12 cities asidi Christmas ka mathong am na hen khitraba yamna awapa anapa tahan kraba ta ki bomhom sing mi sing te awa anap ta bani masigi condition ase Putin ki order digi ohen ki bagi pau sutra sing dagi phangi masina Russia ki strike to oi Ukraine manungda amorom de Ukraine ki plan NATO ka pullaga handak mukti makoi da laijerip missile sing makoi ki atagati drone or suicide drone amati America rob de phangpa long range missile asi phanglaga use toraga Russia ki around 1000 kilometer manung phawta strike to pagi plan yamna kana challenge ki amati ma ki team na hot ma hogre sini aduna nahan masigi mawangda Kazan hari pa Russia ki city asida Ukraine ki site gi yamna severe attack am tawki masida 6 buildings jaw buildings destroy oi ki Russia gi aduga masigi matung dani hojik Russia ki site ki amok retaliation attack Ukraine da mathang tawrak se Christmas ka chueng yeng dana ngarang ki strike adu da su yamna sathina so apanamati building infrastructure pe atoi takre Russia ki 100 missile to tel ni hairi aduga land gi relation da hanadagi khangdarakpa haidarakpa pham ama laisini madudi afaba mi oiduna laiganu lanpham da madudi farista gomda phabai mathukta ti saitan olu aduga mamna minungsi utpayati adu di lan ngamloi haibo pham ase clear handaki phibam sana takre sini sourcing na hai madudi lan gi lanpham sida Ukraine amati Russia ke marakta Christmas dharma gi oiba aduga parapni aduga namitni afaba numitni masida harau tayam gadabani kot puning gadabani puja tawgadabani haibase punamak chilangthoklaga Russia na 100 missile thajiluktuna Ukraine gi thamoida kutumna subukum yamna awapa anapa amati nungaitaba pokhankre hairi so Russia ki ngarangi attack asida Ukraine ki Kherson hariba mafam kribi rip hariba mafam masida ramba infrastructure khara electric ki makoi ki department ke tukamba char ba tukamba facilities khara masi ke loina makoi ki Ukraine ki air base amati army base sing dam attack to ki amasung so pan thoki masi ki retaliation Ukraine ki side ki lakre Russia ki bloody kaskap hari mafam asida yamna chawba explosion oibki pautai mafam asida Ukraine na drone hamla tokre hairi masi ke loina Ukraine ki plan hojik 1000 km Russia ki manung de attack tobagi ni aduga hojik bloody kaskap hari ba Russia ki mafam dam explosion oiba amati Ukraine ki attack oiki base masida chawraba shopping mall amagi manung da pokhai bagi amati aso open thoki bagi wasu mention tawri aduna Russia amati Ukraine ki war ase yamna sathirakadori Russia ki attack Christmas ka yengti amaromte Ukraine ki attack su Christmas ke manung ka swe yengti yamna sathiba danger oikatori aduga masina drone missile ki warfare ni amba hujik yamna lamna tauna tuna pokhai lise masika loi na filda war filda Kharkiv hari pamafam asida yamna Akanba fight amasung manga chathabaki wani ngasi ti Ukraine force na Russian force khara capture tawbaki wafam so hairi
amukna Ukraine gi force capture tawi amukna Ukraine gi force pulaksidi amukna matang amada Russian force mukoi khutta chatabanate asigumba game war gi satiba game amadi nar sanghar mi sibagi game ase ngasi 1050 days tagi Russia amdi Ukraine gi marakta chatharak pasina huji world economy kaya so so pano helabani masiki mathakta amuka prithibi sida tawrise west prithibi sida masigi mathakta amuka west masigi mathakta amuka middle east tapna masigi mathakta amuka middle east leptana kallipa war gi saktam sing asini koina matam punamakta taris